Manipur optional gi maikei Indo Myanmar border rivals in resistant groups in marakta akanba mong kuthoknakri haukiba July ani the Indo Myanmar border the leriba Myanmar gi Phalam township ta military junta gi mata lal horiba sin National Defence Force CNDF amasum sin Defence Force CDF ani gi marakta akanba kuthoknakri masina maram oirag Indo Myanmar border gi Forest area sing the sound tang dulaita the Pibam Amamayuk Nabagaluna, Mapamadugi refugee Kayam, Myanmar, Nauna Lanzana Clary, Pauxna Makatana Haribadi, CNDF na unauthorized over among the Myanmar, Koatali village, checkpointum hangdok to the Mapamadu control to Nobohonda Kivani. Taudo the CDF Amasum, CNDF Kimayok to sound Ukana Bagaluna, CNDF Kimakedi, CDF ki stronghold Wediba, Satowa Mamasum, to Shirara drone attacks at the Akan Mamong Landaki. Sin resistant group anigi marakta kuthoknariba mafam asi China gi militia singi yamna maru oiba amadi kholaina singba sing miraibak ki puslakna gi yamna maru oiba mafam amani mapalam digi kusuklai kya si Myanmar gi Luang Talai district asi phawraga laklaga Myanmar gi rebel groups ngasi da yawgadabani adubo hariba mafam asi CNDF na control tona bo honarakpadi ki nakalani gi marakta sauna kuthokna gi thawdo odu thokibani Nauna kuthoknarakpa asina maram oiraga Myanmar gi refugees aniga nifuga manga Zakwa border checkpost asi phawraga Myanmar sensilakri maraksita Nagaland gi Konjak Union Assam gi separatist group ama oiriba ulpha aidu khudakta gi Myanmar ga lonariba mon districta makoi gi activity khudamak lebnaba akanba warning tawkhre hari Chusampur Kangpokpi amasum Tengnopal Sandel Chusampur road asi double lane semdrabadi political solution amata purakpa ngamloi kohor Haukiba saying listening a kungo home do give me a home like state asida. Koki amasumite any marakta Kangluki rang Tulakiva, Sinamara, Koki communities in Tampaklam Power, Saliva, National Highway Singer Satokus in Yada Maruena, Port Putokus in Yada Sinakoki Miam Kamtin Awaba Munari, Maramasina Masigi, alternative route am oina CM Liba to Sampur Kangpopiam Sumtena Paul Sandel to Sampul Lambiasi, Central Government Gimakedi double lane oina, CM Dravadi Makalamategi political solution amata Purapangam Loihena, Koki Organization for Human Rights Trust Kohorgi Makedi Fongdorakli. Organization asiki Makedi Fongdorakli bana, Koki sing the alternative highway route Amoina to Sampur Kangpopi Amasum, Tenopal to Sampur Road Simbaki Tavak Satariba Sida Mite singi Makedi, Ayat Apan Pidi Basiganingi, Tawongas Yamna Sumdaba Masum double extended over Tawoni, Hadak New Delhi that Mitegi civil body singa. Ministry of Home Affairs ki officials singa wari sanaki badura Kangluki Rangshina Maramoraga, Koki Zau tribe population ki alternative lifeline oina lambi singa siembagi thabak sa thariba si thingna ba pokhalakliba wapam asiganingi mitai group singi meke digi tribal miam gi constitutional right amasum basic survival singa si karimata khangsinadana laithokpa asiganingi National Highway singa si mitai singna tariba mafam sing pharuga satna koki singi oina yamna kudong thingai oiba mafamni nomigi tangai phadana sangwa polam sing yauna life-saving medicine singlambi asi power satna bohonabada apan bakyapi lenga ki mekedi ki matik sava security natragana alternative arrangement kya tawrabasu madugi kana ba phangdi lambi asi sarkar ki makhalamati ki financial amadi logistical oiba mateng amata yaudana miyamgi donation amasum volunteers singi support ka loinana siamani lambi asibu siamada athing ba pi ba Indian constitution article 21 violate tawani nomugi tamai tangai fadaba polam sing pusin bada athing ba pi ba constitutional amadi immoral oiba thawong ni haibisi bara sarkar na khanglibani maramaduna hariba alternative hariba double lane oina siam solution rabadi makalamatagi political solution natragana peace talk sa thabo ithokloi maramaduna bara sarkar gi maikedi alternative highways double lane gi thakta sem lusin gadabani hairin su pau sida makhatana fongdorakli amaromdana relief camp sangja phamlawduna lairiba Sisipur gi IDP sing lenga ka taliba demand taruki manungda ahum thaba oina pangthoklagani hairakpadigi khongjang handokre Manipur thokliba sahi ani makai pharakadawrab irang asina maram oiduna mayumekei mai thadokibadigi lanje naraktuna relief camp sangja phamlawduna lairiba IDP singi mekei digi Manipur lenga thabak oina pangthokpinaba pisinkiba wafam taruk yaw memory damadugi manungda wafam ahum thabak to onthoklagani haina thajaba pirakpadigi Chuchangpur maite United Committee CMUC gi matam kaktaba sangchingini haina lakthokiba sit and protest gi khongjang adu matam khargi oina handokre Hiramisi gi matang ngasi Manipur Press Club na club ta pangthoki pawgi mifamamada CMUC gi co-convener naba ningthaujam phungtokibada
ngarang laingakna thabak oina pangthokkan haina thajaba pirakpa point sing aduri ahanbada December tha phawbagi manungda relief camp da lairiba IDP singo samasagi mayumda hanjinangani ani subada IDP singi temporary settlement khudima fabricated housing da tha ani ki manungda sanghalagani roidana ahom subada Bishnupur district DC office Champur goiba documentation khaki oiba office ama hangani haina thajaba pirakibana hani bangna makatana permission phongdokhibada warhauriba point ahum asisu tha ahum asigi manungda thabak tong thokna ba hona da batarabadi makhatana IDP singna khongjang jangsin haina su phongdokhi amaromdana education free disturbance ohelo haiba demand tawdun district manga gi mairoi singmari oja sing yauna rally satuna mifam pangthokre coordinating committee on disturbance free education zone demand sinduna taraga nipalak suba disturbance free education zone demand 2025 komadi lenana ngasi Imphal West amadi Imphal East ki mairoi sing amadi oja sing yauna asawa rally ama satkre rally asi Thobal district amadi Kaksing district ki mairoi sing gi oina Thobal sakhi aduga Bishnupur district ki oina Bishnupur district headquarter sakhi education free disturbance hello haiba demand tawduna mairoi singna ngasi Imphal sakhiba rally edu ngasi pung 10 tabadi Imphal ki thangmai bangi thau ground lamdam asida lairibi school amadi college kunthra ga taruki mairoi lising kyana khujing oiduna pullaba matungda mafam adurigi Imphal college ta lamthungpham oikibani loinana lamthungpham oikibi Imphal college ta mifam amasu pangdokhi rally eduga mari lainana committee gi convener mayengbam sumorjana phongdokhibadi lamdam asida afaba mahi masing tamna ba kanglona ma lehanana ba honabada education sector state amasum non state actors sing tuan makhal gi ayat apan mayam ama pirakpa asin education system asi kangkhong sa helai laiba ama khunai ama hiram khudimakta mapung phana sakot hanba haibisi education system na puthoklaba human resource aduna lepi adubu kunga mathoi suba sahi sa saraklaba si phawbada lamdam asida education yekhai thingai ba piduna lakli madura education demand day 2025 asi taraga nipan suba rally oina mahiroi singna satuna education kariguma makalamatagi yekhai thingai ba pibigano haiba asi dabi tawni magna hai makhatana phongdokhibada education system asi khongthang khuding makta ayetpa akaiba pirakliba si tawbigano maisang singamadi masiga mari leina balam singda puba thang ngamloidaba silgi demand tawbigano rally asi loiraba matung miam gyoeba mifama masa pangthoktuna warep kya loduna education asi free disturbance zone ohenana ba Manipur gi governor Ajay Kumar Bala da memorandum amasu pisingene hanesu phongdokhi amaromdana hanagi CMN biren pung thawatkhri Union Public Service Commission UPSC na competitive process am gi makhada Ministry of Labor and Employment gi Deputy Director Tarag Nithi Khalak par Yoroklaba Manipur gi Ningthaujam Ajit Singha bu XCMN Biren Singha na asamba khudol pot pidna pung thorkhe Luang samamda leiba XCMN Biren gi mayumna pangthokiba thoram madura leiba asigidam hagolakliba mirol gi yaifana thabak thoramda hakan balaitana miyam gi seva tawna ba pauktak su Ningthaujam Ajit apiki panmayai Ningthaujam Ajit Thobal district ki Kambo khulak mamang laikai digi Ningthaujam Lal Babu amadi N Banu Devi ani gi masanupani ma hauji Ministry of Donor Shillong the Research Officer Planning oina thabak puri bani relief camp da laikana bangamdana laikhidraba Thangjam Ajit ki masa sing lairik tamada mating oina ba imatrasna tha khudingi lising ani khusinaga dawri Manipur thukliba lal asina maram oirega sugunudagi lanjenarakuna Kaksing Wairi Manipur College Kongoi relief camp da lairaklaba matung laikanaba ngamdana laikhidraba sugunu awang laikai digi Thangjam Ajit ki loinabida tha khudingi selgi mateng egalitarians Manipur of the altars imatras pirgani saliba tha sigi hoina selgi tengmang kusina kre haidi imatras na langi setting phanglaba miyoising da angama mateng amadi mahi tambagi sponsorship pibagi makasa tharakpu oina laikhidraba Thangjam Ajit ki imung manungi maikaidigi pau pirakpadigi imatras ki maikaidigi laikhidrabagi imung manungi miyoising unaduna laikhidraba Ajit thamlamba masa ohungi mahi tambana mating oinaba tha khudingi sel oina lupa lising ani khusinaragani haina imatras ki maikaidigi phongdokhibaga loinana ahanba thagi oina lupa lising ani gi senpham khusina khibani haidi Thangjam Ajit asi haukiba June 13 da masagi anaba manamar moiraga kanmangamdana laikhidabani Ajitna laikhidaba matamna maki loinabi Ganga amadi apikpa masa ahum lehori masa nupa ahal Thangjam Vikas Singha Kaksing Higher Secondary School da class 6 tamli masa nupa ani suba Thangjam Bikram Singha Kaksing Wairi Junior High School da class 3 tamliba duga masa nupi atonbi Thangjam Lanchen wina Kaksing Wairi Junior
high school the class nursery tamni hari amaram da hokiba jun kunga tarukta kanchipur dukan amagi yum saringai soibadigi electric high steel line thenglubadigi high voltage na singbadigi rims hospital gi surgery ward ki b extra like another ladiba more 1 number 5 tigi housing na mang imphal da leiba Prabhavati College ta hangliba relief camp da leriba Lauremam Indra Kumar gi mafam nasu sel gi tengwang pidun imatras na ngang lupa lising mga kusina kri hari wamana lusingdu school kya da laikhidrab osa aka bi photo da thetgi khongjang sangsingkhri wakhalun mana bapun wama kanglei pamri all Manipur recognized private school welfare association gi yanakhi bigi matungina laikhidraba miyam gi lusing purel sing subam oza aka bigi mami photo da tampa ki mai tampham sang school khudimag thetuna lamdam asigi haurak diba mahairoi khudimak ta khangana bigi panamda haukiba Saisat June Kuntradi Hona, Impal East School Sing the Tet Pahokri Hana, Wamagi Publicity Secretary, Lamdamba, Salam Press Topa, Sirol Sinari. Shola Sinha, Yanaki Vasigi Matuk in Arangs, Impal East District School Sing the Wamagi General Secretary and Devesor, Moyang Tim Suresh Secretary Organizing L, Bimol Secretary Joint Publicity and Priya Lakshmi Secretary Women's Affairs the Lusing School Sing the Lake Hidra, Lusing Purel Sigi Photo Tepigi Kunjang, Sanction Hari. Lusing Purel sing subum akabigi photo sing theatrical school sing adudi Laisiamba Mahaikol Singarel Konsam Tomb and Sasi School Dina English School Porampat Friends Education School Kurai Sacred Heart Higher Secondary School Porampat ni hari Laikhidraba miyam gi Lusing Purel oza akapan hinglingai de lamdam siki damak lol mayek ina lining hingar hanana bakana hona kibadana tana singtam gi apun mesaktam sagana bahona bada punsigi aroiba miku pawda soktaba nai hona minaki loinana matam dugi lenga na NSA panduna kyarak phaduna kaisum sang thamjin bikhi adupo ngasidi Manipur lenga na sakhangduna master gi thak phaw tamduna mahiroi singna PhD tawba ngamliba si laikhidraba Lusing Purel asigi hotna jamani haibada hamama thoklaiki seol sin hai Lusing Purel asigi photo tampa ki school khudimakta wama ki thaumi singna thetpagi khongjang pak sana sanction ba hauragani haina ngarangi photo thetpagi thoramaduda wama gi secretary general and Deveswar maitaina loktoki Maramadura Tampaki School Kudimakta Wamagi Thomising Katokpa Magaloin School Sing the Lakpam School Authority Singna, Ikai Kumnabi Bagaloinana, Taram Opina Bama di Mating Pangvina was Wamagi Makedi Hijarakli, Loinana, Kanagumbi School Sing the Lusing Purela Sigi Poto Pama Yauragadi phone number 8794863350 Shida, Pau Pobiraku Yagan and Sukangalakli. Goltabi Kuki Village ki Mingda Lakpa Sako Taurangi Weba Tabak Amata Widaraba Maria Nevasingna Ating Matambiu, Kanglai Pak. Goltabi Kuki Village Haiba Recolati Haina Tribal Affairs and Hills Department of Mayek Singna Pungdora Kiba Dugi Matungina, Goltabi Kuki Village ki Mingda Lakpa Sako Taurangi Weba Tabak Amata Widanaba Maria Nevasingna Ating Matambi Yoina, RP Atawali State Unity Vice President Sapam Kanglai Pak Maitin Fongdorakli. Ngasi Manipur Press Cup ki Kaubru Hall pangtok paumising unaba amada wapam basi phongdoro duna kanglai paul na makhatara duna hai haukiba English ngani ka kungo humdoi gi me humdigi haurakiba irang asina maram oiraga Goltabi kunjasing khul thadok tuna selakraba matung kuki singna khulasibu Goltabi kuki village haina onthok lambadigi RTI kuthangda Goltabi kuki village haiba khullai bra hain hanglubada Tribal Affairs and Hills Department na Laiti have a make sing of Fongdorakibadugi Matungina, Hiramasigi Matanga make a kiada lady Bamianga Punduna, Mipam Amapamki, Amati, Goltabi Kulbu, Goltabi Kuki Beles, Hainaming on talk to Namakogi Kul Amat, Winaba, Hotnaramba, Sienava Muising Matakta, Len Resources Department Logi Mating Logdun Lokat Pamtoko Tabaks Lokotuna, Akuserak Piga the Benehanesu, Len Resource Department Secretary the a complainum submit okay. Loinana, Impal East District Barung the Lady Lamlai Heidi Pumapamasi Yamna Matuson Baso Sang like the Lamdamamani, Masigi Manung the Goltabi Heidi Kulasi, Ate Kul Sindagi, Yamna Swatana Leba Kulama Webitanatana, Kulasi the Lenga Kitabak Wami, any Ohumdagi Hena like the Mapamani. Maramaduna, Goltabi Kulbungak Sindun Kulasibukan by Silam the Masi the Lady Bamiam Gisaro Totangli. Goltabi Miam Hosik Lanzena to relief camps in the Sons of Pamlautuna Lady Besno Madi Manipur took live Iran ski warriors in Procomatamda, Kunjasing a Simakumakugi Kuls in the Hanjela Comatamda, Kulasi Cookies in the
ꯂꯧꯁꯤꯟ ꯈꯤꯕ ꯊꯣꯛꯂꯕꯗꯤ ꯒꯣꯜ ꯇꯥꯕꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯐꯝ ꯀꯗꯥꯏꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯟꯐꯝ ꯊꯣꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯛ ꯈꯪꯗꯕ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯑꯃ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯒꯠꯄꯤꯍꯧꯗ꯭ꯔꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯕꯦꯁ ꯏꯌꯔ 1951 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯍꯣꯡꯕ ꯂꯩꯇꯦ ꯈꯩꯔꯨꯗꯤꯟ ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ILPSꯀꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯁꯄꯝ ꯔꯣꯕꯤꯟ ꯍꯨꯗ ꯂꯩꯈꯤꯗꯕꯒꯤ ꯇꯥꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯖꯣꯏꯟ ꯀꯃꯤꯇꯤ ꯑꯣꯟ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ JCILPSꯅ ꯈꯪꯍꯜꯂꯛꯂꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯑꯋꯥꯁꯤꯡ ꯂꯝꯖꯤꯡ ꯃꯩꯔꯥꯁꯤꯡꯗ ꯂꯝꯖꯤꯡ ꯃꯩꯔꯥ ꯁꯄꯝ ꯔꯣꯕꯤꯟ ꯍꯨꯗ ꯂꯩꯈꯤꯗꯕꯒꯤ ꯇꯥꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ JCILPSꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ JCILPSꯀꯤ ꯀꯣ ꯀꯟꯚꯦꯅꯔ MD ꯈꯩꯔꯨꯗꯤꯟ ꯃꯣꯏꯖꯤꯡꯃꯌꯨꯝꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯣꯡꯂꯤꯕ ꯃꯅꯤꯄꯨꯔ ILP ꯔꯨꯜ 2019 ꯑꯁꯤ JCILPSꯅ ꯌꯥꯅꯤꯡꯗꯦ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯕꯦꯁ ꯏꯌꯔ ꯑꯁꯤ 1961 ꯑꯣꯏꯍꯜꯂꯤ ꯑꯗꯨꯕꯨ JCILPSꯀꯤ ꯑꯣꯏꯅ ꯕꯦꯁ ꯏꯌꯔ ꯑꯁꯤ 1951ꯅꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯍꯤꯔꯝꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ ꯃꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯈꯛ ꯑꯗꯨ ꯅꯠꯇꯦ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯈꯜꯂꯒ JCILPSꯅ ꯗꯤꯃꯥꯟꯁꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯃꯌꯥ ꯌꯥꯎꯗꯕ ꯀꯩꯒꯨꯝꯅ ꯂꯩꯉꯥꯛꯅ ꯈꯟꯕꯤꯕ ꯑꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯁꯨ ꯑꯁꯤꯗ CSO ꯄꯕ꯭ꯂꯤꯛ ꯈꯨꯗꯤꯡꯃꯛꯅ ꯗꯤꯃꯥꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯅꯕ ꯃꯇꯝꯒꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯙꯥꯔ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯗ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯃꯤꯇꯣꯞꯁꯤꯡ ꯃꯌꯦꯛꯁꯤꯡꯅ ꯈꯟꯗꯣꯛꯍꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ JCILPSꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗꯅ ꯃꯌꯦꯛꯁꯤꯡꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ ꯑꯗꯣ ꯇꯦꯟꯗꯔꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ